ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ ꯌꯦꯜꯂꯧꯉꯩꯒꯤ ꯋꯥꯔꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯒꯤ ꯃꯐꯝꯗ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯇꯥꯛꯄꯤꯔꯛꯏ, ꯅꯪꯅ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯕ ꯑꯁꯤ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯨꯔꯣ꯫ ꯃꯇꯝ ꯁꯥꯡꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯇꯨꯅ ꯃꯄꯨꯒꯤ ꯀꯨꯝꯃꯩ ꯑꯁꯤ ꯑꯣꯏꯕ ꯌꯥꯅꯕ ꯅꯍꯥꯛꯅ ꯁꯤꯜꯂꯨꯀꯣ ꯂꯥꯏꯔꯦꯝꯕꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯥ ꯄꯤꯅꯔꯛꯄꯗ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯕꯒꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯤ ꯏꯃꯥ ꯂꯩꯃꯔꯦꯟꯅ ꯀꯔꯤ ꯍꯥꯏꯔꯛꯏ? ꯏꯕꯨꯡꯉꯣ, ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯁꯦꯝꯒꯅꯤ? ꯏꯕꯨꯡꯉꯣ ꯅꯍꯥꯛꯀ ꯂꯣꯏꯅꯔꯕꯗꯇ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕ, ꯅꯍꯥꯛ ꯌꯥꯎꯗꯅꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕ ꯌꯥꯒꯗꯒꯦ ꯍꯥꯏꯔꯛꯂꯕꯗ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯈꯨꯝꯂꯛꯏ, ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯅꯇꯝꯄꯥꯛꯇ ꯆꯥꯎꯔꯕ ꯄꯂꯦꯝ ꯀꯌꯥ ꯍꯧꯔꯛꯀꯅꯤ꯫ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯗꯨꯅ ꯃꯔꯥ ꯂꯥꯡꯗꯨꯅ ꯅꯪꯒꯤ ꯅꯇꯝꯄꯥꯛꯇ ꯁꯟꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯅꯣꯡꯃꯗꯣꯟ ꯇꯝꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕꯃꯨꯛ ꯆꯥꯎꯕ ꯄꯂꯦꯝ ꯎꯖꯥꯎ ꯀꯌꯥ ꯐꯨꯀꯠꯂꯛꯀꯅꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯁꯤꯗ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯄꯥꯝꯕꯤꯁꯤꯡꯁꯨ ꯂꯩꯁꯥ ꯇꯝꯂꯛꯀꯅꯤ, ꯐꯨꯒꯥꯏꯅ ꯁꯥꯠꯂꯛꯀꯅꯤ꯫ ꯀꯨꯝꯕꯥꯟ ꯀꯌꯥ ꯂꯥꯛꯂꯦ, ꯀꯨꯝꯕꯥꯟ ꯀꯌꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯛꯈꯤꯒꯗꯕꯅꯤ꯫ ꯄꯂꯦꯝꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯄꯤꯛꯄ ꯑꯆꯧꯕ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯑꯁꯪꯕ ꯃꯅꯥ ꯀꯌꯥꯃꯔꯨꯝ ꯄꯥꯜꯂꯛꯀꯅꯤ꯫ ꯃꯅꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯎꯍꯩ ꯄꯥꯜꯂꯛꯀꯅꯤ꯫ ꯎꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯂꯦꯝꯐꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯦꯝꯐꯨ ꯃꯔꯨꯁꯤꯡ ꯑꯗꯨꯗꯒꯤ ꯂꯦꯝꯐꯨ ꯑꯃꯃꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯄꯥꯝꯕꯤ ꯑꯃꯃꯝ ꯑꯣꯏꯔꯛꯅꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯂꯩꯁꯥ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯔꯨ ꯂꯦꯝꯐꯨꯁꯤꯡ ꯑꯗꯨꯗ ꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯇꯝꯄꯥꯛ ꯑꯁꯤꯗꯇ ꯇꯥꯔꯛꯀꯅꯤ꯫ ꯇꯥꯔꯛꯂꯕ ꯑꯄꯤꯛꯄ ꯂꯦꯝꯐꯨꯗꯨꯗ ꯌꯥꯎꯔꯤꯕ ꯑꯔꯣꯠꯄ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯕꯦꯝꯃ ꯂꯩꯃꯔꯦꯟ ꯑꯣꯏꯕꯤ, ꯃꯃꯥ ꯑꯣꯏꯕꯤ ꯅꯍꯥꯛꯀ ꯑꯩꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯇꯥꯏꯕꯪ ꯄꯨꯝꯕꯩ ꯃꯃꯥꯅꯤ, ꯑꯩꯅ ꯇꯥꯏꯕꯪ ꯄꯨꯝꯕ ꯑꯁꯤꯒꯤ ꯃꯄꯥꯅꯤ꯫ ꯑꯗꯨꯅ ꯂꯩꯃꯔꯦꯟ ꯑꯣꯏꯕꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯌꯥꯎꯗꯅ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯑꯁꯦ ꯃꯄꯨꯡ ꯐꯥꯕ ꯌꯥꯔꯣꯏ꯫ ꯅꯪꯒ ꯑꯩꯒ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯄꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯆꯔꯩ ꯐꯤꯒꯥꯎ ꯁꯥꯅ ꯃꯄꯨꯅ ꯄꯤꯅꯔꯛꯂꯤꯕ ꯇꯥꯏꯕꯪ ꯏꯔꯤꯛ ꯆꯔꯥꯗꯨ ꯌꯥꯖꯔꯦ꯫ ꯇꯥꯏꯕꯪ ꯏꯔꯤꯛ ꯆꯔꯥ ꯑꯗꯨ ꯍꯦꯛ ꯐꯪꯖꯔꯕ ꯃꯇꯝꯗ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯊꯣꯠꯂꯦ ꯅꯧꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯠ ꯅꯧꯔꯕ ꯍꯛꯆꯥꯡꯅ ꯊꯥ 2 ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯊꯕꯥ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯦ ꯊꯕꯥ, ꯃꯄꯨꯅ ꯁꯤꯟꯅꯔꯛꯄ ꯇꯥꯏꯕꯪ ꯆꯔꯥꯁꯦ ꯑꯩꯅ ꯇꯥꯏꯕꯪ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯁꯤꯜꯂꯦ꯫ ꯃꯁꯤꯕꯨ ꯅꯪꯅꯁꯨ ꯇꯥꯏꯕꯪ ꯑꯣꯏꯅꯅꯕ ꯃꯥꯡꯗꯅꯕ ꯍꯣꯠꯅꯍꯦ ꯊꯕꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯕꯥꯗ ꯑꯃꯨꯛ ꯁꯤꯟꯅꯩ꯫ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯄꯤꯔꯛꯄ ꯇꯥꯏꯕꯪ ꯆꯔꯥ ꯑꯗꯨ ꯑꯃꯨꯛ ꯊꯕꯥꯅ ꯂꯧꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯥ 2 ꯃꯄꯨꯡ ꯐꯥꯅ ꯅꯥꯎꯀꯣꯜꯂꯦ꯫ ꯅꯥꯎꯀꯣꯜꯂꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯍꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯁꯖꯤꯛ ꯌꯦꯅꯧ ꯍꯨꯜꯂꯒꯦ ꯈꯟꯗꯨꯅ ꯁꯖꯤꯛ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯦ ꯁꯖꯤꯛ, ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯤꯟꯅꯔꯛꯂꯤꯕ ꯇꯥꯏꯕꯪ ꯆꯔꯥ ꯑꯁꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯌꯥꯅꯕ ꯅꯪꯅ ꯑꯃꯨꯛ ꯁꯖꯤꯛ ꯌꯦꯅꯧ ꯍꯨꯜꯂꯣ, ꯅꯪꯅ ꯑꯃꯨꯛ ꯌꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯖꯤꯛꯇ ꯁꯤꯟꯅꯔꯛꯂꯦ꯫ ꯁꯖꯤꯛꯇ ꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯁꯖꯤꯛꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯏꯔꯤꯛ ꯆꯥꯔꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯧꯖꯗꯨꯅ ꯊꯥ 2 ꯅꯥꯎꯀꯣꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯣꯛꯄꯨꯔꯣꯏ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯣꯛꯄꯨꯔꯣꯏ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯇꯥꯏꯕꯪ ꯆꯔꯥ ꯑꯁꯤ ꯇꯥꯏꯕꯪ ꯑꯣꯏꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯃꯨꯛ ꯌꯣꯛꯂꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯛꯂꯕꯗ ꯊꯥ 2 ꯃꯄꯨꯡ ꯐꯥꯅ
ꯑꯣꯛꯄꯨꯔꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯣꯛꯆꯔꯛꯄ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯏꯔꯤꯛ ꯆꯥꯔꯁꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯔꯕꯗ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯍꯨꯏꯔꯦꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯦ꯫ ꯇꯥꯎꯍꯨꯏꯔꯦꯟꯗꯒꯤ ꯃꯄꯟ ꯄꯟꯊꯧꯗ ꯑꯃꯨꯛ ꯁꯤꯟꯅꯔꯦ꯫ ꯃꯄꯟ ꯄꯟꯊꯧꯗꯒꯤ ꯑꯃꯨꯛ ꯄꯂꯦꯝ ꯃꯃꯥꯗ ꯁꯤꯟꯅꯔꯒ ꯇꯥꯏꯕꯪ ꯐꯥꯎꯏ꯫ ꯑꯊꯨꯞꯄ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯄꯔꯤꯡ ꯑꯁꯤ ꯀꯅꯥꯗ ꯂꯤꯕꯒꯦ ꯍꯥꯏꯕꯗ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯝꯕꯤꯗ ꯂꯤꯔꯛꯏ꯫ ꯂꯤꯔꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪꯗꯤ ꯁꯦꯝꯗ꯭ꯔꯤ, ꯇꯥꯏꯕꯪꯒꯤ ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡ, ꯎꯔꯤ ꯎꯄꯥꯟ ꯁꯦꯝꯕ ꯍꯧꯔꯦ, ꯑꯗꯨꯒ ꯇꯥꯏꯕꯪ ꯖꯤꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯅ ꯄꯥꯎꯍꯨꯝꯖꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯛꯏ, "ꯏꯕꯦꯝꯃ, ꯍꯟꯇꯛ ꯂꯤꯈ꯭ꯔꯤꯕ ꯂꯩꯃꯔꯦꯟ ꯑꯣꯏꯕꯤ ꯏꯃꯥ ꯑꯁꯤꯅ ꯀꯣꯛꯆꯤꯟ ꯑꯣꯏꯔꯒ ꯃꯁꯥ ꯄꯨꯝꯕ ꯊꯣꯠꯄ ꯅꯧꯕ ꯑꯗꯨꯗꯒꯤ ꯊꯣꯛꯔꯛꯏꯕ ꯀꯣꯛꯐꯥꯏ ꯑꯗꯨ ꯊꯕꯥ ꯀꯧꯏ꯫ ꯊꯕꯥ ꯑꯗꯨꯗ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁꯪ ꯊꯣꯛꯂꯛꯀꯅꯤ꯫ ꯊꯣꯛꯂꯛꯏꯕ ꯏꯁꯪ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯖꯤꯛ ꯀꯧꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯁꯖꯤꯛ ꯑꯗꯨꯗꯒꯤ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯍꯧꯔꯛꯄ ꯑꯁꯤꯕꯨ ꯀꯥꯡꯕꯤ ꯀꯧꯏ꯫ ꯀꯥꯡꯕꯤ ꯑꯗꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗ ꯑꯣꯛꯄꯨꯔꯣꯏ ꯀꯧꯏ꯫ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯧꯔꯛꯄꯗꯒꯤ ꯃꯄꯥꯜ ꯁꯥꯠ ꯃꯍꯩ ꯌꯥꯜꯂꯛꯄ, ꯃꯍꯩꯗꯒꯤ ꯃꯔꯨ ꯂꯦꯝꯐꯨ ꯄꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗ ꯇꯥꯎꯍꯨꯏꯔꯦꯟ ꯍꯥꯏꯅ ꯀꯧꯏ꯫ ꯃꯔꯨ ꯑꯣꯏꯔꯕ ꯇꯥꯎꯍꯨꯏꯔꯦꯟ ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯥꯏ ꯍꯥꯏꯕꯗ ꯇꯥꯏꯕꯪ ꯖꯤꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯈꯤꯕꯤꯛꯅ ꯆꯥꯏ꯫ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯖꯤꯕꯁꯤꯡꯅ ꯃꯇꯤꯛ ꯃꯌꯥꯏ ꯐꯪꯏ꯫ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯥꯗꯥ ꯅꯧꯗꯥ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯔꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯄꯨ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯀꯨꯝꯃꯩ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯖꯤꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤꯕꯅꯤꯅ ꯃꯤꯀꯣꯛꯂꯣꯟ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯛꯄ, ꯁꯦꯝꯂꯛꯄ ꯂꯤꯈꯨꯟ ꯂꯝꯕꯤ ꯑꯗꯨ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯂꯤꯔꯒꯦꯀꯣ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯂꯥꯏꯅꯤꯡꯊꯧꯅ ꯂꯤꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯎꯔꯤ ꯎꯄꯥꯜ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯟ ꯄꯟꯊꯧꯗ ꯍꯥꯏꯔꯛꯂꯕꯗ ꯄꯟꯊꯧ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯍꯥꯏ, "ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯌꯦꯡ ꯇꯨꯡꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯖꯤꯕꯁꯤꯡꯅ ꯆꯥꯔꯒꯗꯕ ꯊꯛꯀꯗꯕ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯒꯗꯧꯔꯤꯕ ꯇꯥꯏꯕꯪ ꯁꯛꯇꯝ ꯁꯦꯝꯃꯨꯔꯣ" ꯍꯥꯏꯅ ꯊꯧꯗꯥ ꯄꯤꯔꯦ꯫ ꯊꯧꯗꯥ ꯄꯔꯩ ꯄꯤꯔꯛꯂꯕꯗ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁꯅꯥꯃꯍꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯁꯦꯝꯃꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯏ꯫ ꯇꯥꯏꯕꯪ ꯀꯔꯝꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯅ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯕꯒꯤ ꯇꯥꯏꯕꯪ ꯍꯥꯕꯨꯡꯗ ꯆꯠꯂꯒ ꯇꯥꯏꯕꯪ ꯁꯛꯇꯝ ꯁꯦꯝꯃꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝꯕ ꯍꯧꯏ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯔꯨ ꯂꯨꯞꯊꯅ ꯈꯜꯂꯤ꯫ ꯀꯔꯝꯅ ꯁꯦꯝꯃꯒ ꯇꯥꯏꯕꯪꯄꯥꯟ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯈꯟꯅ ꯈꯟꯅ ꯁꯦꯝꯕ ꯍꯧꯏ꯫ ꯈꯨꯅꯨꯡꯆꯛ ꯂꯪꯕꯥ ꯆꯛꯇꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯈꯔ ꯂꯧꯈꯠꯇꯨꯅ ꯉꯥ ꯉꯥꯃꯨ ꯁꯛꯇꯝꯗ ꯁꯦꯝꯕ ꯍꯧꯏ꯫ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ, ꯃꯁꯤꯅꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯃꯄꯟꯊꯧꯒꯤ ꯃꯐꯝꯗ ꯄꯨꯔꯛꯇꯨꯅ ꯍꯪꯂꯔꯦ꯫ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯀꯠꯂꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯗꯩ ꯃꯆꯥꯅꯤꯄꯥ ꯁꯅꯥꯃꯍꯤꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ, ꯅꯍꯥꯛꯅ ꯇꯥꯏꯕꯪꯒꯤ ꯁꯛꯇꯝ ꯖꯤꯕꯕꯨ ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯁꯥꯔꯛꯏꯕ ꯑꯁꯤꯅꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯅꯣꯡ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯃꯨꯔꯕꯅꯤꯅ ꯇꯥꯏꯕꯪꯄꯥꯟ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦꯗꯣ꯫ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯇꯥꯏꯕꯪ ꯃꯊꯪ ꯃꯊꯪ ꯆꯥꯗꯥ ꯅꯧꯗꯥ ꯀꯥꯏꯗꯅ ꯃꯄꯨꯒꯤ ꯂꯤꯛꯂꯝ ꯊꯤꯔꯛꯀꯗꯧꯔꯤꯕ ꯃꯄꯨꯡ ꯐꯥꯔꯕ ꯇꯥꯏꯕꯪ ꯖꯤꯕꯗꯤ ꯃꯁꯤꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯇꯥꯏꯕꯪ ꯖꯤꯕ ꯃꯄꯨꯡ ꯐꯥꯕ, ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕ, ꯃꯄꯨꯃꯛꯀꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯤꯛ ꯁꯤꯟꯅꯒꯗꯧꯔꯤꯕ ꯃꯄꯨꯒꯤ ꯂꯤꯛꯂꯝ ꯃꯁꯛ ꯃꯨꯟꯅ ꯈꯪꯅ ꯊꯤꯔꯛꯀꯗꯕ ꯖꯤꯕ
ꯊꯨꯅ ꯁꯦꯝꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯁꯦꯝꯃꯨꯔꯕ ꯇꯥꯏꯕꯪ ꯖꯤꯕ ꯑꯁꯤꯗꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯥꯞꯄꯤꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯣꯛꯄꯤꯔꯨꯔꯣ꯫ ꯍꯌꯦꯡ ꯃꯆꯥ ꯃꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯏꯕꯪ ꯖꯤꯕꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯑꯗꯨꯕꯨ ꯎꯁꯤꯜꯂꯣꯏꯅꯅꯕ ꯃꯥꯅ ꯑꯍꯜꯅꯤ, ꯏꯁꯤꯡꯗ ꯊꯥꯗꯣꯛꯎꯔꯣ꯫ ꯁꯅꯥꯃꯍꯤꯅ ꯏꯔꯣꯜꯅꯨꯡꯗ ꯉꯥꯃꯨ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎꯕ ꯃꯇꯝꯗꯗꯤ ꯉꯥꯃꯨ ꯑꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯑꯁꯤꯕꯒꯤ ꯃꯇꯧꯒꯨꯝ ꯂꯦꯡꯗꯅ ꯂꯩꯔꯦ꯫ ꯊꯧꯗꯧ ꯑꯗꯨ ꯎꯔꯕꯗ ꯁꯅꯥꯃꯍꯤꯅ ꯂꯦꯝꯂꯩ ꯉꯥꯃꯨ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯄꯟꯊꯧꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯂꯦꯝꯂꯩ ꯑꯁꯤ ꯑꯁꯤꯕꯒꯤ ꯄꯥꯡꯈꯛꯀꯨꯝꯅ ꯂꯩꯔꯦ, ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯅꯥꯃꯍꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕꯗ ꯌꯥꯏꯕꯤꯔꯦꯟꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯆꯨꯝꯃꯤ, ꯇꯥꯏꯕꯪ ꯑꯣꯏꯕꯗꯤ ꯌꯥꯝꯅ ꯀꯦꯊꯣꯛꯄꯅꯤ, ꯃꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯦꯝꯂꯩ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯂꯨꯈꯝꯗꯒꯤ ꯅꯨꯡꯉꯧ ꯑꯅꯤꯈꯛ ꯂꯧꯊꯣꯛꯂꯤ꯫ ꯂꯦꯝꯂꯩ ꯑꯗꯨꯒꯤ ꯂꯨꯈꯝꯗ ꯅꯨꯡꯉꯧ ꯑꯅꯤ ꯑꯗꯨ ꯆꯟꯁꯤꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯁꯅꯥꯃꯍꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯍꯧꯖꯤꯛꯇꯤ ꯂꯦꯝꯂꯩ ꯑꯁꯤ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯣꯛꯎꯔꯣ꯫ ꯃꯄꯨꯒꯤ ꯌꯥꯊꯪ ꯄꯤꯔꯕꯅꯤ, ꯃꯁꯤꯅ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯄꯨꯒꯤ ꯀꯨꯝꯃꯩ ꯍꯧꯔꯅꯤ꯫ ꯂꯦꯝꯂꯩ ꯃꯥꯅ ꯏꯔꯣꯜꯅꯨꯡꯗ ꯃꯌꯥꯝ ꯄꯣꯛꯇꯨꯅ ꯄꯥꯟꯕꯒꯨꯝ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯇꯥꯏꯕꯪ ꯖꯤꯕꯁꯤꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯄꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯅ ꯍꯌꯦꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯂꯦꯝꯂꯩ ꯃꯥꯅ ꯃꯆꯥ ꯃꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯍꯥꯛꯅ ꯎꯁꯤꯟ ꯑꯣꯏꯗꯨꯅ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯄꯨꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯄꯥꯔꯤ ꯁꯅꯥꯃꯍꯤꯅ ꯂꯦꯝꯂꯩ ꯉꯥꯃꯨ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯣꯛꯂꯨꯔꯦ꯫ ꯂꯦꯝꯂꯩ ꯉꯥꯃꯨ ꯑꯗꯨꯕꯨ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯒꯤ ꯌꯥꯊꯪ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯀꯨꯝꯃꯩꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯍꯧꯈꯤ꯫ ꯂꯦꯝꯂꯩ ꯉꯥꯃꯨ ꯑꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯃꯄꯨꯒꯤ ꯀꯣꯂꯣꯏ ꯀꯥꯎꯗꯅ ꯃꯆꯥ ꯃꯁꯨ ꯆꯥꯗꯥ ꯅꯧꯗꯥ ꯀꯌꯥ ꯁꯟꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯗ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫